ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯩꯇꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯤꯛꯇꯔꯒ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯅꯕꯁꯤꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯅꯤ ꯍꯥꯏꯗꯤ ꯁꯨꯈꯟꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯠꯇꯦ, ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯄꯤꯔꯛꯅꯔꯒ ꯌꯦꯡꯗꯅ ꯒꯥꯔꯤꯒꯁꯦ ꯇꯨꯁꯤꯟꯈꯤꯕꯨ ꯇꯧꯏꯅꯦ꯫ ꯕꯦꯝꯃ ꯑꯩꯈꯣꯏꯅꯤꯒꯤ ꯈꯨꯎꯅꯁꯤꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯇꯧꯔꯝꯒꯅꯤ ꯊꯥꯖꯗꯦꯕ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯁꯨ ꯌꯥꯗꯦ꯫ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯁꯨ ꯇꯜꯂꯤ, उनसेना हाइरे। अदैदे ऐसु उपाय में थिरक ताब। अई नुपी याबा यादब इने मीकु हाना यानब होटनद्रदि यारोइदरिने तौरिसे। नंगना मरोल अमा उनसेगा वरी सानसेगा अइना सोमदा मथा सारिसि नंगना खंगदेने। नंगदि अइगी मरम नतबि अतोप कनागी वखलदा मुंग मथा सारि। अइ सुम सिंगना खली नति नंगबु नुपा तोपका कोइरबो। खोइदौ साउगलकपने नंगोदा लोइ ताइनरकनिको। मरमदि हाइदे नथनदा पंगसाउदा साउइ। नति नंगिसे सनानुगा हेनरीगा खनखिबगी वरिदो अमुक कोथोरेरो। नहान नंगा मेरीनागा उनरगा वरी साइदो माना कई हाइजिलगे। बोबीना तौबा प्लान गाक्ता ओइरमेदना अइसु साउनिंगदना नंगा फाउ खतनरुरि येंगोदना कराइदगी कॉलेजदुदा मेरीनागा हेनरीगा कोइनरेना सारा एकता सले। अदै सनानो खोइनिना नोइ डिपार्टमेंटदा लाकपदा मोयनी मुक वरी साना लेरमे। अइसु इमानबी कौनिना सनानुगी मिसंग संगदगा नंगसु फजना खतनरेदना कयाम कुइननो हेनरीनागा चरा हेंदना सनानु होइदा अमुक एखोइदा मुक हाइजबा लाखि मयामदो मतमदुदा सनानु सियाम कपकी अइगुंदा सियाम सैकी कोना अइगा सनानुगा पाउ फाउनरगा मेरीनागा लोना उनबदगी असेंगबा खंगी। अदै मोयनी मुक हानगुम नुसिनबा ngamkhrini। अदो बोबीना सिनबनेदि नंगोंदा कनाना हारिनो? अदुइने नहान मेरीना खोइनी फना कुइना वरी सानाइदो हौजिकतो बोबीदो सनानु होइदा अमुक लाकपा हौरा माले। बोबीदुबो कॉलेज कारक्तबो कुइरदाइने अइदि मा तोख्रा मालेना खलुइने। मादि कॉलेज लाक्तबि प्लान गा याम यातलमि जातनिने। माइ मी खरा थादोंगने दुनने मपुन्सिदुदा मी ओइनबा कनगेदि लेइते अदुगा मीगी नुंगाइदनबा मी खतननबा सिनबो होनरा लेइरे। सनानुदो कॉलेज का पाक लाखिद्रे मथा याम सारा माले। ग्रेसी खोइनीना मेसेज अमुक था फोन अमुक तौबनी कशु वरी सारक्ते। हेनरीसु सनानुगी खनबदि याम वाजरबने। मोयनी साउनहनबा वरौनहनबा याबा नते। मतम खरा सनानु मोयनी साउनबदो ऐसु याम वाखि। मरोइना सनानुना लाना थाजखिबा नंगनसु अइगी वामदा ताखिदबदो। अदुबो हेनरीना सोइदना बोबीदो कइनोमा तौरकदौदि माले। मानसु सुम सनानुदा येलकनबनिना खतना सैनबा खरदि थोनी। अदुदनी अइना मथा सारिसि। बोबीना मरोल अमा नोंमा नोंमगी मकोक चाकपा हेंजिलकबने। कॉलेज कासे ससत लोइसिंख्रदि फादौनी तौरिसि। कॉलेज लोइरगा अतोबा नुपा अमुम कोइनगे हारिरो? पुक्सेल पिकपा नोइगा अइखोइगदि मानरारोय। नंगना साना नुपी मयाम कोइरबनिना अदुगुंबगी वखलदो अदु खक्तने खलिबा। हेरा नंगसु अदुमाइदि एक थारकनुदा अइना याम लालबदौना ngangbadu dawrakano aisu isam sam nangbu kanana tena haibai wani kaino matamse zara zara chalakpagi mongda khansilei gyan ka tahuba sanate college karakpaga henarina sananu koitan tanabagi aisu sananu ki matung inaraga koisen chenba aduga moi anina nungsenarakla matamsida mai bobi haiduna chak chak thilakpaneba aidi henary ga bobi ga phunarui haibaduda bobi su masagi maral khangna sakraboi khallaga मेरीनागा हेनरीगागी वाहौदा मतम कयामा लेंख्रबनि येंगो। हौजिकना मेरीनागी वरी चमथोकनख्र मतुं सिदना मुक मागी बोबी हाइदुना अमुक फैजिलकपिनिदो खंगदे बोबीसे इसा इसुदा ममिंग कमता कौनिंगदौ मानद्रे याम थि हैनद्रे आइदे। सनानुगा हेनरीगागी वरी नत्रदि लेत्रब्रबा नुंगतिगी मोयनिगी मरमदा वरी सानदबगा यावरमोइने। सनानुसे अखोइ मयाम संगदना नमदना हेनरीगा खंगनानखिबा नत्रो? माना मथ्वाइ नुंगाइरक्त्रदि अतदाइसे अखोइदनि मासु अखोइदा वारौदोइबा अदुना माइ वरी सानरगा माइ मतेंग पांगदबा यादे। मयाम संगदना हाइनरगा कोइनरसु हौजिकति हेनरी मोइनि याम नुंसिनरे गइनो। हेनरीनसु माइ वखलदा गाउरि सनानुसु नुंसिरिदुदि। नंगना खंगदबा केस याम लई मदुगिसु खल्लगनि अइना मथा सारिसे। पिक्टर ngakna चनुलेम्बीदा येंगलगा कई करम्बा केस नोइसे याम लुबा थोकति थोकहानिंगदबा अदुबो ओइदि ओइरकदब वारी मा लई।
ꯁꯅꯥꯅꯨꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯕꯣꯕꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯊꯥ ꯑꯃꯒꯤ ꯃꯊꯛꯇ ꯃꯊꯥ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩ ꯈꯪꯕ ꯌꯥꯗ꯭ꯔꯣ? ꯀꯩ ꯃꯊꯥꯅꯣ? ꯅꯠꯇꯦ ꯀꯩ ꯋꯥꯔꯤꯅꯣꯕ? ꯆꯅꯨꯂꯦꯝꯕꯤ ꯕꯤꯛꯇꯔꯗ ꯌꯦꯡꯂꯛꯏ꯫ ꯕꯤꯛꯇꯔꯁꯨ ꯆꯅꯨꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯇꯥꯔꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯅꯤ꯫ ꯑꯣꯖꯥ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯂꯥꯡꯂꯦꯟꯅ, ꯅꯪꯁꯨ ꯗꯥꯗꯥ ꯅꯔꯥꯖꯀ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯤꯅ ꯑꯩ ꯏꯊꯟꯗ ꯀꯥꯞ ꯇꯥꯍꯟꯕꯩ ꯋꯥꯔꯤꯅꯤꯅꯦ ꯍꯥ? 12 ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯗꯧꯔꯕꯅꯤꯅ ꯀꯩ ꯀꯩꯅꯣ ꯈꯟꯅꯕ ꯌꯥꯔꯦꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯁꯦ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯅ ꯏꯔꯥꯡ ꯇꯧꯖꯔꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒ ꯑꯝꯇ ꯈꯟꯗꯤ ꯇꯧꯁꯨ ꯇꯧꯔꯣꯏ꯫ ꯗꯥꯗꯥ ꯅꯔꯥꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤꯗꯤ꯫ ꯅꯪꯒꯤꯁꯨ ꯑꯩꯅ ꯑꯃ ꯁꯤꯜꯂꯗꯕꯅꯤ꯫ 12 ꯑꯦꯛꯖꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯔꯗꯧꯅꯤ꯫ ꯗꯥ ꯕꯤꯛꯇꯔꯅꯒ ꯍꯦꯟꯒꯗꯧ ꯃꯤ ꯅꯠꯇꯦ꯫ ꯃꯤꯗꯣ ꯅꯪꯅꯒ ꯈꯪꯉꯗꯤ ꯌꯥꯝ ꯉꯛꯇꯣꯏꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯇꯤꯟꯅꯔꯒ ꯅꯪꯅ ꯁꯤꯠꯇꯕꯤ ꯀꯃꯥꯏꯅ ꯊꯝꯗꯣꯏꯅꯣ? ꯗꯥ ꯕꯤꯛꯇꯔꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯅꯨ꯫ ꯁꯨꯝ ꯈꯜꯂꯨꯔꯒ ꯌꯥꯝ ꯏꯀꯥꯏ꯫ ꯑꯩꯅ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯌꯥꯝ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯅꯦ ꯃꯥꯏ ꯋꯥꯔꯤ ꯊꯨꯞꯆꯤꯜꯂꯒ ꯆꯦꯞꯇꯔ ꯑꯅꯧꯕ ꯑꯃ ꯍꯧꯁꯦ ꯍꯥꯏꯔꯤꯁꯦ꯫ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯂꯩ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤ꯫ ꯅꯪꯅ ꯑꯩꯒꯤꯁꯨ ꯐꯅꯕ ꯁꯤꯟꯕꯤꯔꯛꯑꯣ꯫ ꯑꯅꯤꯗꯨꯗ ꯉꯥꯡꯅꯔꯤꯉꯩ ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯂꯥꯛꯇꯨꯅ ꯀ꯭ꯂꯥꯁꯇꯨ ꯃꯔꯤ ꯂꯧꯊꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇ꯭ꯌꯨꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯃꯔꯤ ꯊꯣꯛꯅꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯗꯥꯗꯥ ꯅꯔꯥꯖꯁꯦ ꯅꯪ ꯉꯥꯏꯔꯤ ꯃꯥꯜꯂꯤ, ꯑꯥꯗ ꯂꯩꯔꯦꯕ꯫ ꯂꯂꯩꯕꯤꯁꯨ ꯍꯥꯏꯐꯦꯠ ꯉꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ, ꯑꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯐꯔꯛ ꯌꯥꯝ ꯇꯥꯈ꯭ꯔꯦꯗ꯫ ꯀꯀꯥ ꯕꯦꯟꯗ ꯎꯈ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯗꯗꯥꯅꯦ ꯍꯥꯏꯒꯦ ꯂꯥꯛꯑꯣ, ꯑꯩꯁꯨ ꯃꯅꯥꯛ ꯑꯣꯏꯔꯞ ꯂꯦꯞꯀꯦꯕ꯫ ꯋꯥꯔꯤꯗꯣ ꯁꯠ ꯁꯥꯔꯣ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯙꯅꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯂꯩꯕꯤꯅ, ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕꯁꯦ ꯍꯦꯛꯇ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯑꯦ꯫ ꯙꯅꯔꯥꯖ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯄꯣꯂꯤꯊꯤꯟꯗꯨ ꯂꯂꯩꯕꯤꯗ ꯄꯤꯔꯒ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯗꯨꯗ ꯅꯪꯒꯤ ꯆꯥꯅꯕꯅ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄꯅꯤ꯫ ꯑꯇꯩ ꯃꯇꯝꯗꯗꯤ ꯎꯅꯕꯁꯨ ꯁꯪꯗꯦꯅ ꯁꯤꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯛꯑꯕ꯫ ꯂꯂꯩꯕꯤ ꯄꯣꯂꯤꯊꯤꯟꯗꯨ ꯂꯧꯔꯒ, ꯀꯩꯅꯣ ꯁꯤꯕꯣ? ꯊꯔꯣꯏ ꯊꯣꯡꯕꯅꯤ, ꯃꯃꯥꯅ ꯊꯣꯡꯕꯅꯤ꯫ ꯑꯩꯁꯨ ꯅꯪ ꯄꯤꯖꯅꯤꯡꯕꯗꯨꯅ ꯄꯨꯔꯛꯄ꯫ ꯑꯆꯥꯄꯣꯠ ꯈꯔꯒ ꯌꯥꯎꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯄꯤꯔꯛꯄꯅꯦꯅ ꯌꯨꯝꯗꯗꯤ ꯈꯨꯝꯃꯣ꯫ ꯂꯥꯡꯂꯦꯟꯅ, ꯑꯩꯁꯦ ꯄꯨꯛ ꯐꯕ ꯇꯥꯍꯟꯗꯧꯔꯦꯅꯦ꯫ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯒꯦ꯫ ꯃꯌꯥꯝ ꯊꯣꯛꯅꯔꯛꯄꯒꯤ ꯁꯤꯗ ꯋꯥꯔꯤꯗꯣ ꯁꯠ ꯁꯥꯟꯅꯔꯣ꯫ ꯃꯤꯅ ꯎꯔꯗꯤ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ꯫ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯅꯣꯛꯃꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯎꯅꯕꯗꯤ ꯌꯥꯝ ꯁꯥꯡꯅꯤ ꯍꯥꯏꯕꯨ ꯃꯇꯝꯗꯤ ꯈꯪꯍꯧꯔꯣꯏ꯫ ꯅꯪꯁꯨ ꯀꯥꯏꯗꯅꯣꯃ ꯇ꯭ꯔꯦꯅꯤꯡ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯅ ꯎꯅꯕꯁꯨ ꯐꯪꯗꯧ ꯃꯥꯟꯗꯦ꯫ ꯑꯁ ꯋꯥꯔꯤꯗꯤ ꯋꯥꯈꯜꯒ ꯑꯥ ꯌꯧꯅ ꯈꯟꯖꯤꯜꯂꯦ꯫ ꯑꯩꯅ ꯑꯇꯣꯞꯄ ꯂꯝꯗꯒ ꯆꯠꯂꯒ ꯈꯠꯇꯅ ꯂꯥꯡꯗꯅ ꯂꯩꯈꯤꯗꯧ ꯈꯟꯕ꯭ꯔꯣ? ꯃꯇꯝꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯨꯖꯩ꯫ ꯂꯣꯏꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯝ ꯂꯥꯛꯍꯟꯅꯤꯡꯉꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯑꯩꯅ ꯎꯅꯕ ꯁꯪꯉꯛꯇ꯭ꯔꯤꯁꯤ ꯌꯦꯡꯉꯣ꯫ ꯑꯗꯣ ꯌꯨꯝꯁꯨ ꯁꯥꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯨ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯣꯠꯅꯕꯒ ꯅꯪꯅ ꯇ꯭ꯌꯨꯁꯟ ꯆꯠꯄꯒ ꯇꯧꯔꯤꯉꯩ ꯎꯅꯕ ꯁꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯌꯥꯔꯦ ꯆꯠꯂꯣ꯫ ꯐꯣꯟꯗ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯦ꯫ ꯑꯩꯈꯣꯏꯅꯤ ꯎꯅꯔꯕꯅꯤꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯁꯥꯔ ꯍꯣꯏ ꯎꯔꯗꯤ ꯌꯥꯝ ꯐꯅ ꯉꯥꯡꯅꯔꯣꯏꯌꯦ꯫ ꯆꯠꯂꯣ ꯌꯥꯔꯦ꯫ ꯇꯥꯟꯗ꯭ꯔꯁꯨ ꯆꯠꯂꯅꯤꯅꯦ ꯑꯩꯕꯨꯗꯤ꯫ ꯑꯗꯣ ꯌꯨꯝ ꯌꯧꯕꯒ ꯃꯦꯁꯦꯖ ꯊꯥꯔꯛꯎꯀꯣ꯫ ꯂꯥꯡꯂꯦꯟꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ, ꯅꯣꯏ ꯁꯥꯔ ꯍꯣꯏꯅ ꯆꯤꯡꯅꯗꯅꯕ꯫ ꯌꯥꯔꯦ, ꯅꯊꯟꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ꯫ ꯑꯩꯈꯣꯏꯅꯤ ꯚꯦꯟꯗ ꯂꯥꯛꯃꯤꯟꯅꯔꯒꯦ ꯌꯥꯔꯦ꯫ ꯅꯨꯃꯤꯠ ꯌꯥꯝꯅꯀꯣ, ꯅꯣꯏ ꯗꯥ ꯍꯦꯅꯔꯤꯒ ꯅꯣꯏ ꯆꯦꯒ ꯊꯥ ꯑꯃꯃꯨꯛ ꯀꯧꯅꯗꯕꯗꯣ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯃꯔꯝꯗꯣ ꯈꯪꯅ ꯅꯁꯥꯅ ꯏꯔꯥꯡ ꯇꯧꯗꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯆꯦꯗꯨꯅ ꯃꯤꯅ ꯉꯥꯡꯅꯩ ꯍꯥꯏꯗꯅ ꯊꯥꯖꯔꯨꯕꯒꯤ ꯁꯥꯎꯅꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯩꯁꯨ ꯃꯔꯛ ꯑꯃ ꯗꯥ ꯕꯤꯛꯇꯔꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯇꯅ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯨꯔꯦ꯫ ꯐꯔꯦꯗ, ꯅꯨꯡꯁꯤꯅꯕꯗ ꯑꯃꯨꯛ ꯁꯥꯎꯅꯕ, ꯑꯃꯨꯛ ꯈꯠꯅꯕ, ꯑꯃꯨꯛ ꯋꯥꯔꯧꯅꯕ ꯉꯥꯛꯇꯅꯤ꯫ ꯌꯦꯛꯅꯕ ꯃꯔꯥꯡ ꯀꯥꯏ꯫ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯌꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯉꯥꯡꯅꯕ ꯊꯥꯖꯉꯟꯕꯗꯨꯗ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯈꯤꯗ꯭ꯔꯥꯅ ꯑꯩꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯏꯅꯦ꯫ ꯌꯥꯔꯦ, ꯋꯥ ꯉꯥꯡ ꯂꯩꯔꯅꯨ, ꯆꯠꯂꯣꯕ꯫ ꯂꯂꯩꯕꯤꯅ ꯇꯥꯟꯃꯟꯕꯗꯨꯗ ꯍꯦꯅꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯅꯤꯡ ꯍꯟꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯂꯩꯕꯤꯁꯨ ꯙꯅꯔꯥꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯚꯦꯟꯗ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯅ ꯂꯩꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯍꯦꯅꯔꯤ ꯒꯥꯔꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯁꯅꯥꯅꯨꯗ ꯌꯦꯡꯂꯤ꯫ ꯁꯅꯥꯅꯨ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ, ꯄꯨꯟꯁꯤꯁꯦ
ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯅꯥꯝꯇꯒ ꯇꯤꯟꯅꯗꯅ ꯂꯩꯖꯔꯝꯗꯧꯅꯤ꯫ ꯕꯣꯕꯤꯒꯤ ꯃꯔꯝꯅ ꯃꯊꯥꯗꯣ ꯄꯪꯁꯥ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯃꯥꯅ ꯍꯦꯛꯇ ꯌꯦꯠꯁꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯊꯥ ꯑꯃꯅꯤꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯅꯪ ꯑꯩꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯅꯗꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯗ ꯇꯣꯏꯅ ꯂꯩꯕꯁꯨ ꯎꯏ, ꯆꯪꯗꯤ ꯆꯪꯉꯛꯇꯦ꯫ ꯑꯩꯁꯨ ꯃꯥ ꯊꯦꯡꯅꯗꯅꯕ ꯎꯅꯗꯅꯕ ꯍꯥꯏꯗꯅ ꯐꯅꯌꯥꯝꯅ ꯂꯣꯠꯇꯅ ꯈꯥꯡꯂꯕꯅꯤ꯫ ꯃꯥꯏ ꯃꯔꯝꯅ ꯀꯣꯂꯦꯖ ꯐꯥꯎ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯦꯕ ꯅꯪꯁꯦ ꯍꯥ? ꯅꯪ ꯑꯩꯒꯤꯗꯃꯛ ꯈꯟꯗꯤ ꯈꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯈꯟꯕꯩꯅꯤ ꯑꯩꯅ ꯋꯥꯔꯤꯁꯦ꯫ ꯅꯣꯏ ꯃꯁꯦꯟ ꯑꯩꯒꯤ ꯃꯔꯝꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯕꯣꯕꯤꯅ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯅ ꯂꯩꯕꯗꯤ ꯌꯥꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯨꯅꯕꯅ ꯄꯥꯝꯗꯦ ꯁꯤꯅꯤꯅꯦ꯫ ꯁꯅꯥꯅꯣ, ꯅꯪ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯌꯣ, ꯅꯪ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯦꯅꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯁꯅꯥꯅꯣ ꯃꯃꯤꯠꯇꯨꯅ ꯍꯦꯅꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯧ ꯃꯥꯟꯒꯦ? ꯄꯥꯎꯈꯨꯝꯗꯤ ꯅꯪꯅ ꯄꯤꯅꯤꯡꯕ ꯄꯤꯔꯛꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯅꯤꯡꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯪꯗꯦ꯫ ꯅꯪꯅꯁꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥ ꯂꯣꯠꯈꯤꯕ ꯌꯥꯎꯒꯦ? ꯍꯣꯏ, ꯑꯩ ꯃꯦꯔꯤꯅꯥꯒꯤ ꯃꯔꯝꯗ ꯅꯣꯏ ꯑꯅꯤꯗ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅꯁꯨ ꯁꯝꯗꯣꯛꯅꯈ꯭ꯔꯦ꯫ ꯕꯣꯕꯤꯒꯤ ꯃꯦꯔꯤꯅꯥꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯅꯔꯛꯈꯤ, ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯔꯛꯈꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯪꯂꯤꯁꯤꯅꯤ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯒꯤꯅꯣ? ꯁꯅꯥꯅꯨ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ, ꯃꯇꯝꯗꯤ ꯈꯖꯤꯛꯇ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯏꯍꯨꯜꯁꯤꯃꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯀ꯭ꯔꯁꯇꯣ ꯃꯥꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ꯭ꯔꯥ? ꯅꯪꯅꯁꯨ ꯃꯥꯕꯨ ꯈꯟꯖꯈꯤꯕ꯭ꯔꯥ? ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯪꯅ ꯆꯍꯤ 3-4 ꯍꯦꯟꯅ ꯉꯥꯏꯔꯛꯂꯤꯕꯅꯣ? ꯁꯅꯥꯅꯨꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯔꯤꯗꯨꯃꯛ ꯍꯪꯂꯛꯀꯗ꯭ꯔꯥ ꯈꯟꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯤ꯫ ꯍꯦꯅꯔꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ, ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ, ꯏꯁꯥꯒꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯒ ꯈꯪꯅ ꯈꯪꯅꯅ ꯅꯪꯒ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯅꯃꯥꯟꯅꯕ ꯐꯥꯎꯕꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯂꯕꯁꯨ ꯃꯗꯨꯒꯤ ꯑꯦꯛꯁꯦꯞꯇꯨꯃ ꯇꯧꯗꯅ ꯅꯪ ꯑꯩ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯒꯅꯤ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯃꯥꯏꯊꯤꯔꯒꯗꯕ ꯂꯥꯟꯃꯤꯅꯤ꯫ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯅꯪꯕꯨ ꯅꯝꯗꯅ ꯑꯩꯒ ꯈꯪꯅꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ… ꯍꯦꯅꯔꯤ ꯋꯥ ꯃꯈꯥ ꯇꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯦꯡꯅ ꯃꯍꯥꯛ ꯃꯁꯥꯅ ꯁꯅꯥꯅꯨꯅ ꯍꯥꯏꯈ꯭ꯔꯤꯕ ꯆꯍꯤ 3ꯒꯤ ꯃꯇꯝꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯈꯪꯕꯅ ꯃꯕꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯤꯕꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯑꯃꯨꯛꯁꯨ ꯂꯣꯡꯒꯅꯤ, ꯑꯃꯨꯛꯁꯨ ꯎꯞꯀꯅꯤ꯫ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯔꯛꯀꯗꯕ, ꯂꯥꯟꯊꯦꯡꯅꯔꯛꯀꯗꯕ, ꯃꯥꯌꯣꯛꯅꯔꯛꯀꯗꯕ ꯀꯌꯥ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯁꯤꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯅꯕ ꯑꯩ ꯏꯁꯥꯅ ꯃꯩꯅꯨꯡꯁꯤꯗ ꯆꯣꯡꯊꯖꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯩꯁꯥ ꯈꯔ ꯐꯪꯍꯟꯒꯗꯧꯔꯦ꯫ ꯑꯩꯁꯦ ꯏꯁꯥ ꯏꯊꯟꯇꯒꯤ ꯈꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯁꯅꯥꯅꯣ꯫ ꯁꯅꯥꯅꯨ ꯍꯦꯅꯔꯤꯗ ꯌꯦꯡꯗꯨꯅ, ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯪ ꯑꯩꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯍꯟꯗꯕꯒꯤ ꯃꯆꯥꯛꯅꯤ꯫ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯤ ꯁꯛꯀ ꯎꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯔꯤꯁꯤꯗꯤ꯫ ꯍꯦꯅꯔꯤ ꯃꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯒ, ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯑꯩꯒꯤ ꯅꯥꯛꯁꯤ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯁꯤꯁꯨ ꯁꯥꯅꯈꯤꯗꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ? ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯄꯨꯂꯞ ꯇꯨꯞꯁꯤꯟꯈ꯭ꯔꯣ, ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯨꯝꯁꯦ꯫ ꯑꯩꯅ ꯂꯥꯟꯕꯅꯤ, ꯑꯩꯅ ꯇꯧꯖꯕꯅꯤ, ꯑꯩꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕ ꯅꯠꯇ꯭ꯔꯅꯦ? ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯀꯥꯔꯛꯑꯣ꯫ ꯀꯣꯂꯦꯖꯁꯤꯗ ꯅꯪ ꯑꯩ ꯄꯨꯟꯈꯤꯒꯗꯕ ꯃꯇꯝꯁꯦ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ꯫ ꯍꯣꯏ ꯂꯥꯛꯀꯦ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯍꯦꯅꯔꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯐꯔꯦ, ꯌꯨꯝ ꯊꯤꯜꯂꯝꯃꯒꯦ, ꯊꯦꯡꯖꯤꯜꯂꯛꯏ, ꯂꯥꯛꯑꯣ꯫ ꯍꯦꯅꯔꯤꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯁꯅꯥꯅꯨꯁꯨ ꯍꯦꯅꯔꯤꯒꯤ ꯃꯇꯨꯡꯗ ꯇꯣꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯕꯨ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇꯨꯗ ꯊꯅꯝꯂꯒ ꯃꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯦꯅꯔꯤꯅ ꯆꯠꯈꯤꯕꯒ ꯁꯅꯥꯅꯨꯁꯨ ꯉꯁꯤ ꯍꯦꯅꯔꯤꯅ ꯍꯧꯗꯣꯔꯛꯈꯤꯕ ꯋꯥꯗꯨꯅ ꯋꯥꯈꯜꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯗꯅꯤ
ikhang khanghaudana Bobina magi mamangda lepsilaktuna. Ngaiko Sanado, nang karay saluino. Sanado ikhang khangna mamaido non khalakpada Bobiga Rosan gado mamangda leptuna leirami. Sanado di Bobi ubada soy laukri. Kari taurakani, kari hairakani haibu wakalsida masado itak takatna wamasen amtangangdana tumin lepi. Bobi bisumani suktuna, Sanado da yengduna. Matam kharadi nadingtamna noi hero go wari sanauredana. Hausikti yare, aigam wari sanarasi. Nakaldagi Rosanna. Chahi ama hena matam pibiduna nangonda kaisu yetraba natro. Hausikti nangso nasana khangna yaba yare kaino. Kana zainaba thoktrigai nasana khangna nakhongna thongna Bobigi manak sanghobana yam phanida. Sanado di wamasen amatangangdi masado pakhalap tongna nupani duda yengi. Lepliba Bobi amadi Rosan makhoi aniki matungdagi nupa amagi khonjelda yam sauna laurai. Bobi natra nang aina nahankai yengi yauni yengmani nang ngasidi khangba tariduna. Haiduna nupado yam sauna sangsilaktuna Bobi da makhut tharai. Tauriba mawongduda Sanadodi amuka hina pakhatkre. Masado thaktak nikpa makhai yamna kizana yam pakhatna mamaidu lukthaduna lepli.